AHMEDABAD aircraft da LEIKHIDRABI cabin crew Kongrailakpam Nganthoi gi Thawai Yaodraba Hakchang Ngasi Imphal Da Thunglakhre MAHAK MAPHAM da AWANGBA THAKTA IKAI KHUMNABA UTLABA MATUNG AROIBA MATHOU MANGAM PANGTHOKNABA MAHAK POKNAPHAM LAMDAM THOUBAL AWANG LEIKAI da PUKHRE Nganthoi gi Thawai Yaodraba Hakchang adu ngasi nungthil pung ama khara helakpa aduwaida Imphal gi Bir Tikendrajit International Airport ta thunglakhibani MAHAK ki Thawai Yaodraba Hakchang adu airport ki runway dagi Air India gi staff sing yauna airport authority gi official singna leigi dolai da haptuna puthoraklaba matung airport ki campus manungda miyamna haikat lekat tamduna ikai khumnaba utkhi Thauram aduda Lok Sabha gi member Professor Angomcha Bimol Akoijam Chief Secretary Prasan Kumar Singh Khangabok AC gi MLA Surja Kumar DGP Rajiv Singh Lenga ki makok thongba official Singh amadi lamdam asigi CSO Singh gi luchingba kayana saruk yaduna LEIKHIDRABI gi mafamda haikat lekat tamduna awaba phongdokhi Thauram aduda saruk yaba lakhiba Lok Sabha gi member Professor Angomcha Bimol Akoijam na hai Tungi asa kaya leiribi Kongrailakpam Nganthoi na manung matam chadana leikidaba asi aikoi pumnamakki achoba mangjaba amani Honglakliba malemgi saklon asida lamdam asigi haurakliba miro singsu saruk yari haibadu Nganthoina utlamle masigidamak chauthokchei haina Professor Angomcha Bimol Akoijamna phongdokhi Maguma misina khoi da ta amise khoi gi hongai ba malem gi sida khoi gi saruk se karai da yarage dune PCB puma da airline ga yaudana global player oiba nga me sam nungai chak thok sai mau guma ngang se ka da matang manung matam chadana lai gi da nungai te mama am sam power pen cha khoi su power hai ta nungai te ama isanu pi ama kangpok pi gi du so son da la ma de pha don lady fibam na yadri moi ja ade ung pulle ne mu maina lei se duna oiri ba fibam siga moi gi wari siga dum chagon na bada khoi se kana no sak tak pa hai tar ai cha sing nungden nungai te ya manung manam cha na lei ge dabs no I'm very proud of them also that they are the one who can take decisions to make their own career. The world is the play field and we can play everywhere. Haibagi akhoi iramdam gi angang hogalaiba generation sing gi symbol lamane ma se hai tare ko. Very proud of her. Panbayabade Nganthoi tha asigi tarani thoida Ahmedabad ki Sardar Vallabhbhai Patel International Airport tagi London tamna paikigadaba Air India gi aircraft Boeing 787 crash tawbada leikhitabani MAHAK aircraft aduda cabin crew oina yaukhibani MAHAK ki Thawai Yaodraba Hakchang adu ngarang masak khangba ngamkhibaga loinana ngasi MAHAK ki Hakchang adu Imphal da purakhibani
ngasi khoi ichan ani na leikidaba do ngasi khoi ichan lenthoi na ngasi Manipuri Yaodraba Imphal airport ta imung gi awaba khoi phongdok pa yaw laksabani mama mapa su kuina haiba tare kuina ngai ba DNA amuk kaino tawi tawde ana amuk khara amuk hana retest taw ko pa yaw khoi male mahak atmana santi laina paba mafam da laiba waisunu haidna I thamsage machi jaw ha boy lami bango aina poksara ju machi na loina thawai yauna manau jingje kada da kari da choi gi dana yeng bane aina pokcha bagak tane mani gi da kara lai mama bo gi da kara lai bande mama bo gi da kara lai mayam na tawi bai chane ayam pendre mai be mangan thoi la o ai ngaure chalak pangai gi ni mana ima nang potha ne haidame ima nang pothau na aina hai be mai potha bai te ne ai khoi ga jum lai bakti ba thuk do am da khoi gi sani yaw ki ba singi sanu pi amaga khoi thoban da gi sanu pi amaga adu singi sanu pi tu di ma gi mathong mangam na han lodna ma gi han ai tin pai tok don logro matung da ngasi si asiba khoi gi adu asi anthoi gi hakchang ngasi yorok pasi airport to khoina lei manam tang orga su khoina ka chaning dem pham si lak jabani ta seng na mak yam lai bakti ba khoi yam pamu ba dugum la ba khoi gi mangan masik mangan angkhalak pa ngai riba isa amanang mana lai khidaba se ta seng na khoi yam na nungai ta poktai adubu maksu aphaba mapom da mathangi mapo haju lai betar ga di aphaba amuk ka hen aphaba mapom da pokpoi sanu magi thawai mel ingna chingna pothadana khoi mapu magi ga kon da lai ba su ora sana du imung manungi nangauri ba kapi ba lauri ba mayam sida khoi chomoi sok ne nungai te duna imung manungi awa ba ta khoi na saru ya jari haiba pamse ina media da samda